YouTube family की member दा अखोई की चारा हम तक खुदुन तमजना बना अखोई हे इने अदो सीधा चारा फायदा बदो अखोई की सी की सरुक तकी हे अगर हफ्ते लगे अखोई की लाइफ जिगा इसी हुई लाइफ जिगा याचन के ना द्रा खंडे दादू बुदी Good morning, mayam. Yung numit talk po siya. Ubra kayo nung maraktagi, maraktagi ay na numit siya fazayan na lawo ni. Ito nga sidi, kayo nung siya. At tiya siya may yam siyang na fazara lang nga ranong dang nung hapit kikiba mali. Ay di pot mapam siya karaga suli loy lay rami. Ay na sige mapam kayo nung to po siya. Tinta na tharoy masala hai habto bujo hape hape tawkhai ga nungsa da kangna ban so to bi bune ko isang kai habdo adu ju na ngai makhong yan mi ya da ba nong che phe phe chu bu ji da makhong e yalu bu loi pat ba wa phadi gom ji am sigal le ban dak se saba matam ji adu aina hape hape makhong yan tho thambi ram bu so so lawar le mi je ngaram dang khangdi khangau dre khoi tum ba adu ga amana side kitang ngasi bera ka ba amna ba तो अखोइना थाबी पाले न तौबदो सिले सि थाबी पालिजे कनो तौरेबो थाबी जे फनाम चावरागा सिगी मरिजे आइदि ngarang जो हाइ खुरी खुरी लेहोबदो नुंसा साबदो तौरि माने पत्थरी माने इसिंग चाइबिरमबने अब ngasi जो माखोंग दि चो चो लेरागा मना जे लोइ खुइरे लेरमे अदाइना मरि जे कैदोरब चानो यंग सिगी माखोंग जिने तो सिदैदे सिगी पाम्बि जे ओइदेनेबा होजिक पालिजे सिदे मखोंग ज पटके तौबा म यावरि सिजे पली पली तौरप सिदे सिदे दो ओर माने सि कंगजेल लगा ले अतै जिदि केम तौदे बा इन होजे फोटो येंगोदा अदु सिगी थबि जिदि फनाम ज चाउजरे ए सिजना हाना पाले ना खलगा खुइदा लेरमे सिजमा ngasi ओइना खितंग नुंगाइ तबा हाइतारे अदु मपु येंगजे अतोपा बुदि तमखलै को सि सोना कंद जो अमा सिदे तम इजे सइसोने कापके तो सिदे दे पांखलै जे अदुजना अतै जी येंगजी खोइ कैनो जिजु हाउ कोलमनि जिजु याम फजरबने कैदोवे हेबनो अदो होजिकान जे आई कैमता थबक अमता चथोक्तेबको हाइदि खोंग जे आइना नहान खर पोमे खोलेन हाइब इन्फेक्शन तवेन तवदो अदु कैमता चतबनि युमदगी हेनबा यादना हाइदि खोंग्राव का कै सेसन बगा आसाम का कै सेसन बया यादब हाइतारे अदम युमदा खुदै सेलगा लैबने बहंदकसे खोगी तामो मग इसी मग तामो ग इतै मग हाय तारने को तामो ग इतै मग अखोइदा थोइथोइजु लाए काखले तामो ग इतै मग अखोइगी द कुइरबने मोइना अमतंग ला चाकचरा अमतंग चामिना जी चाकचरा अमतंग चामिना जी हायना अतै बिजु मयाम हायबो को इसी जिंग अखोइगी गनो द आयाम गरे मामिंग ओइना सम पल लेरदि कोइ सिदा लाकपिरम मयाम जिना अदम हंजन हंजन हायबो मयाम यावे दिसु अखोइजे चटपजे सम फरक ताबगे को ए खर लेरगा चाजी मथंग संगनर कान चाजेना सुम यैथोकनबदुदा सोंदा कैनोदगी तामोंग इतै मांगबदि मोइजे हंजन हंजन अदुम सैटरडे संडे जे लाक्तबे यारोय ना अदुम हाय लेबा न अखोइजु संगनदमनिना ए मथंगदा हायबदुदा सुम हाय कैनोदा अखोइना मथंगदा सुम यैथोकपनिना कैदोरगे बुलास्ता अखोइ ओइना यैथोकप इकायरबदो असेंबैदे ngasi जे खोंग यादबजिदा चटपजे कैनो तो हादि खोंगा सांग खोप सेटपजे अमते यारोयबको अदु ओरगजु सुम तोइना अखोइना कैनो तौरदि खर लेरगा ओइना लागे मथंगी दो ओइना लागे ना हायबदु मीना जु भाव अम खलनी दना ए मोय कांगुजि अखोइना याम नुंसिना इसिनि पावइना खलगा चाकचरा अमतंग चामिना जेना हंजन हंजन कौरबोक्ता सुम कैनो तौय थवइना तौरि र मोयजे नत्रगा चाउथुइब्रा नत्रगा कैनो तौरिब्रा ना हादि लाना खनगिबजु याइदना अदुक यामना नुंसिना हेड पोंगमिना मसिन मक्वादोना नुंसिना तौबिरगा अखोइना सि हंजा आई अखोइना असेंबगी बुदि कैनो तौजबा प्रॉब्लम नाइजबा अदु ओरगजु तोइना सुम यैथोरक पाइजे मिनदि भाव अमा खलिदना अदुदा ngasi ichi ga tamo ichi adum haire mamang ichi ko bugi tamo ga itei magi manakta ngasi je khongji yadraju yana akoi la age na haiger bane tamo ga itei magabudi khangamoe ko ai khong ya de je
ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯒꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯕ ꯈꯜꯂꯗ꯭ꯔꯅ ꯑꯩꯁꯦ ꯀꯩꯝ ꯍꯥꯏꯗ꯭ꯔꯦꯕ ꯂꯥꯛꯑꯒꯦꯅ ꯁꯤꯂꯥ ꯏꯕꯥꯅꯤꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯍꯧꯖꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯈꯛꯇꯪ ꯇꯥꯃꯣꯒ ꯏꯇꯩꯃꯒꯒꯤ ꯄꯨꯒꯦꯅ ꯍꯦꯛꯀꯦꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯅꯤ ꯑꯗꯣ ꯁꯤꯂꯥ ꯁꯣꯟꯗ ꯀꯩꯅꯣ ꯃꯌꯥꯡꯇꯣꯟ ꯍꯦꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯑꯁꯣꯝꯒꯤꯁꯨ ꯎꯠꯂꯛꯀꯦ ꯅꯣꯡꯁꯤꯗ ꯁꯤꯁꯨ ꯏꯁꯤꯡ ꯇꯨꯡꯉꯝꯃꯤꯁꯦ ꯉꯔꯥꯡ ꯑꯩꯅ ꯂꯩꯕꯥꯛꯀꯤꯁꯦ ꯇꯧꯔꯒ ꯁꯤ ꯏꯁꯤꯡ ꯇꯨꯡꯉꯝꯃꯤ ꯁꯤꯒꯤꯁꯨ ꯆꯣꯠ ꯂꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩ ꯄꯥꯝꯗ ꯆꯠꯂꯨꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯌꯨꯝꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯑꯒ ꯄꯨꯒꯦ ꯃꯌꯥꯡꯇꯣꯟꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄꯅꯔ ꯈꯪꯗꯦ ꯍꯦꯛꯈ꯭ꯔ ꯃꯇꯨꯡꯗ ꯐꯒꯠꯄꯁꯦ ꯈꯔ ꯋꯥꯔꯦ ꯃꯃꯥꯡꯗꯗꯤ ꯍꯦꯛꯈꯤꯕꯒ ꯍꯞꯇꯥ ꯅꯪꯗꯦꯕꯒ ꯍꯦꯛꯇ ꯄꯨꯡꯁꯪ ꯍꯦꯛꯇ ꯁꯪꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕ ꯍꯥꯏꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯗꯨꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯣꯠꯁꯦ ꯋꯥꯠꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯛꯑꯕ ꯃꯥꯜꯂꯦ ꯆꯠꯄꯒꯤꯁꯤꯗ ꯀꯩꯅꯣꯝꯇꯪꯒ ꯍꯥꯟꯅ ꯍꯥꯏꯖꯍꯧꯒꯦ ꯑꯩꯈꯣꯏꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕꯤꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯗꯦꯜꯂꯤꯗ ꯂꯩꯃꯤꯟꯅꯕꯗ ꯂꯣꯏꯅꯃꯛꯀꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯍꯧꯖꯤꯛ ꯁꯨꯝ ꯆꯠꯆꯕꯗꯣ ꯉꯝꯗꯦꯕꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯨꯗꯤ ꯍꯥꯏꯕꯤꯔꯒꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯃ ꯆꯠꯂꯦꯅ ꯑꯩꯈꯣꯏꯅ ꯀꯧꯕꯗꯤ ꯂꯥꯛꯇꯦ ꯃꯣꯏꯅ ꯀꯧꯕꯗꯤ ꯆꯠꯂꯦ ꯑꯩꯈꯣꯏꯕꯨꯅ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯑꯇꯣꯞꯄ ꯑꯣꯏꯅ ꯈꯟꯕ꯭ꯔꯥ ꯃꯣꯏꯅ ꯀꯧꯕꯗꯪ ꯆꯠꯂꯦ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯈꯟꯕꯤꯒꯅꯨ ꯍꯥꯏꯗꯤ ꯇꯟꯖꯥ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯇꯟꯖꯥ ꯐꯪꯕ ꯑꯝꯗ ꯑꯩꯈꯣꯏꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯀꯧꯕꯤꯔꯛꯏꯕ ꯑꯗꯨꯒꯤ ꯖꯒꯥꯗꯕꯨ ꯑꯣꯏꯔꯣ ꯇꯟꯖꯥ ꯐꯪꯕꯗ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯊꯕꯛꯁꯦ ꯁꯪꯅꯗꯕ ꯑꯗꯨ ꯇꯧꯕ ꯌꯥꯎꯕꯅꯤꯅꯕꯀꯣ खरा मतम थिंदनबा खरा लेरगना खितंग तपना चामिनबा अदुमाइना सुम कनो तौमिनबय वानेबा अदु मयाम जिंगना लाना खनबिगनो ममांगदा अखोइदा चाक चाजेना हाइबिरम मयामना अखोइना कौबुदि लाक्ते मोइदना चटले अदु तौबा अदा तौबा अदुन हेना नक्सिनबा अखोइगना नक्सिनदबना खनब्रा का हाइबा वाखंदो अखोइ कैमता लेजदे अदुमाइना लाना लौबिगना सिमा आइना सेंदोकचनिंगे येंदेमजे ngarangju अखोइगी नुंसिरेबा फैमिली जिंग लांबगी हे एपीगिबा अदुना मकाजी नुंती हेक्चल अदि तारक्तबदु अदगी नुमिदांग वाइरमजु अखोइगी लेमिनारिबजे मोइगी हौजी करिनो पूजा तौरी अतै मापानदगी लैरा खोलगा चाबा यादे खोते युमदा थाबा नत्रगदि एन मोइ हाइबदु अखोइना अखोइ सिदा थाजबा हाइतारे गमला अंतरग अखोइ सिदा थाबदु हाइबने मसाना थाजबदु अखोइना लौबुक्तगुम्बा थाबसे चाबा यादे अखोइ युमदा थाजबा नत्रगदि चाबा यादे न मोइ अदु हाइबदु अखोइ सिदैदा अहोबा खरा अखोइना यंदेम का कई हे पीगिबनेबा ngarang ngarang इजोल चौबा मा लागने ai हे कापना मुदना नु पाइ सलो पाइबदा आजु उइ अखोइ अइना नहान हाइजगिबा अखोइगी केंगोइजे YouTube अखोइ फैमिली मेंबर की जो यावरी सरुक अना सोना थादोकजबजे से फदि फगलेबको अदो फरअगजु सिना चारादि फारोइदोबा अदो फादबनिना ngasi कइनो तौगे YouTube फैमिली की मेंबर दा अखोइगी चारा अमतंग खुदुन तमजनबा ना अखोइ हेइने अदो सिदा चारा फादबदो अखोइगी सिगी सरुकतगी हेगा हापचलगे केंगोइदुनिको मैम याम थुना फबने मतत अमनी खतने थाबिदो केंगु याम थाबै दरकार ओइ लेरमद्रे आंबी अमनी हादि चानायबा हुजि कनो तरुगा खगजु साबा नोंगासु चिपे चिपे चुजे याम चानागरे हुजि कनो दगी पिंक लाइन दगी ब्लू लाइन दने से मसागी स्केलेटर ने अदु खोंगना जु मी चेनरी अतुबा सिगी स्केलेटर जे मयाम गदि हादि सि सांगना चथिबजे सिगी सिनममजे ngasi na han bane laije ana mo escalator ge yam thamdana chatpa khotpada yam sangna chatpada yadaba nuaitaba mi gi damukta ju chatpa yana na bana mayai dina lambi tham ngari yam thapna lakti la hai light nga laga lai ja da sidaida silaga blesi ge sida ngai lai re blesi je ji hara lo yam wangi sigi je metro yore hoji अखोई अमता तोंगिगे मी कोंबा माले
ꯐꯔꯦ ꯑꯗꯩꯗꯤ ꯁꯤꯠꯄꯨ ꯐꯪꯉꯒꯗꯤꯀꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯤꯠ ꯂꯩꯇꯦ ꯃꯀꯣꯛꯇꯗꯤ ꯁꯤꯠ ꯂꯩꯌꯦ ꯃꯅꯤꯡ ꯋꯥꯏꯗꯗꯤ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯨꯝꯗꯐꯝ ꯌꯧꯁꯤꯜꯂꯛꯑꯕꯅꯦ ꯗ꯭ꯋꯥꯔꯀꯥ ꯌꯧꯔꯒ ꯍꯟꯗꯛ ꯁꯦꯛꯇꯔ 12 ꯂꯣꯏꯔꯦ ꯑꯩꯈꯣꯏ 11ꯗꯅꯦꯕ ꯑꯩꯈꯣꯏ ꯀꯨꯝꯗꯣꯏꯁꯤꯅ ꯆꯠꯀꯗꯣꯏꯁꯤꯕꯨꯗꯤ 6ꯅꯦꯕꯀꯣ ꯑꯗꯣ 11ꯗꯩꯗꯤ ꯅꯛꯑꯕ 6ꯇꯣ ꯍꯦꯟꯅ 11ꯗ ꯀꯨꯝꯃꯒ ꯆꯠꯄꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯗꯣꯏꯕ ꯑꯩꯈꯣꯏ ꯆꯠꯇꯣꯏ ꯃꯐꯝꯁꯦ This station is Dwarka, Sector 12. Doors will open on the left. ꯃꯥꯅ ꯃꯐꯝꯁꯦ ꯆꯠꯁꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯖꯔꯅꯤ ꯆꯠꯂꯒ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯦ ꯃꯦꯇ꯭ꯔꯣꯗꯐꯥꯎꯗ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯁꯤ ꯐꯤꯕꯝꯁꯦ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯤꯡꯗ ꯀꯔꯤꯗ ꯆꯠꯄꯗꯗꯤ ꯀꯔꯤ ꯐꯤꯕꯝꯅꯣ ꯃꯥ ꯇꯥꯗꯣꯏꯁꯦ ꯍꯧꯖꯤꯛ ꯀꯨꯝꯗꯐꯝ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯑꯃꯁꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯝꯊꯔꯒꯦ ꯑꯣꯖꯥ ꯄꯣꯂꯤꯑꯣ ꯄꯤꯊꯛꯈ꯭ꯔꯣꯅ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗ ꯄꯣꯂꯤꯑꯣ ꯄꯤꯊꯛ ꯂꯩꯔꯝꯃꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤ ꯍꯧꯖꯤꯛ ꯏ ꯔꯤꯛꯁꯥ ꯇꯣꯡꯅꯕ ꯊꯣꯛꯂꯛꯏꯅꯦ ꯁꯤꯗ ꯔꯤꯛꯁꯣꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯏ ꯔꯤꯛꯁꯥꯁꯨ ꯂꯩꯔꯦ ꯁꯤ ꯊꯣꯏꯊꯣꯏ ꯀꯩꯅꯣꯒ ꯊꯣꯛꯂꯛꯑꯦ Sidane oksite heba. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏ ꯔꯤꯛꯁꯥꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯁꯤꯗꯒꯤꯅ ꯀꯤꯂꯣꯃꯤꯇꯔ ꯆꯥꯎꯔꯥꯛꯅ 3ꯒꯨꯝꯕꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯦ ꯑꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯤ ꯁꯤꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯁ꯭ꯋꯥꯏꯁꯤꯗꯤ ꯐꯖꯅꯕꯨ ꯎꯔꯤ ꯎ ꯋꯥꯒꯁꯦ ꯌꯥꯝ ꯐꯖꯅ ꯊꯥꯔꯒꯀꯣ ꯃꯁꯥ ꯅꯥꯟꯅ ꯎꯏꯌꯦꯕ ꯁ꯭ꯋꯥꯏꯁꯦ ꯑꯇꯣꯞꯄ ꯖꯒꯥꯁꯨ ꯎꯠꯂꯛꯀꯦ ꯁꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ Plate number 654. 614 lele. Sigisi. 614. 이치 탱나래 거기 나도이지 만 메트로 동을 라고 마야 말아로 지역 이제 안 누가일래 Si kaino chicken. Sisine chicken. Suzanne faze hawdo mal. ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤꯒ ꯏꯆꯦ ꯍꯣꯏꯒꯤ ꯂꯩꯔꯤꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯗ꯭ꯔꯥ ꯈꯟꯗꯦꯗ ꯑꯗꯨꯕꯨꯗꯤ ꯃꯥꯅꯦ ꯁꯤꯅ ꯁꯤꯡꯖꯨ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯡꯖꯨꯁꯦ ꯀꯩꯅꯣꯒꯤꯅꯦ ꯒꯝꯂꯥꯒꯤꯁꯤꯗꯤ ꯄꯥꯡꯉꯨꯗꯅ ꯍꯦꯛ ꯁꯤꯅ ꯎꯁꯣꯏ ꯎꯇꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯎꯁꯣꯏ ꯍꯥꯞꯄꯤꯅꯅꯦꯕ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯑꯃꯇ ꯍꯦꯛ ꯆꯥꯗ꯭ꯔꯤ ꯂꯩꯕ ꯆꯠꯁꯦ ꯍꯥꯏꯔꯒ ꯀꯀꯥ ꯑꯃꯨꯛ ꯅꯥꯁꯤꯜꯂꯛ ꯑꯃꯨꯛ ꯐꯔꯛꯇ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯥꯅꯦ ꯅꯪ ꯉꯔꯥꯡꯒꯤ ꯑꯗꯨꯁꯨ ꯄꯨꯗꯤ ꯊꯣꯡꯕ ꯍꯧꯒꯠꯂꯒꯦ ꯐꯠꯇ꯭ꯔ ꯊꯣꯡꯕ ꯍꯧꯒꯠꯂꯝꯃꯤꯁꯦ ꯃꯥꯅꯦ ꯅꯠꯇ꯭ꯔꯗꯤ ꯁꯤꯅ ꯉꯥ 마텐 그노지 버전 셈도 이치딩 아시 타박티 파전 찔람만 ꯑꯩ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯨꯏ ꯁꯨꯝꯕ ꯇꯧꯕ ꯊꯕꯛ ꯇꯧꯅꯗꯦ ꯑꯩ ꯃꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯔꯥꯎ ꯍꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩ ꯋꯤꯀꯦꯟꯁꯦ ꯑꯩꯅ ꯆꯠꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯤ ꯂꯥꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯋꯦꯕ ꯁꯤꯅ ꯊꯣꯏꯊꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕ ꯏꯃꯨꯡꯒꯤ ꯇꯥꯃꯣꯁꯤꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯇꯥꯃꯣꯅ ꯄꯥꯏꯕꯤꯔꯤꯕ ꯐꯝꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝꯅ ꯇꯥꯡꯉꯤꯕ ꯍꯥꯏꯇꯥꯔꯦ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯕ ꯌꯥꯕ ꯌꯥꯝꯅ ꯃꯁꯤꯡ ꯇꯥꯡꯉꯤꯕ ꯐꯝ ꯑꯃꯗꯅꯦ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯇꯥꯃꯣꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯈꯛꯇ ꯅꯠꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯃꯥꯜꯂꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯗꯤ ꯏꯆꯦꯁꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯏꯆꯦꯁꯦ ꯃꯣꯏꯔꯥꯡꯗꯒꯤꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁే ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯕꯦꯝꯃꯁꯤꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯌꯥꯝꯕꯅ ꯌꯥꯝꯅ ꯂꯥꯡꯕ ꯏꯔꯥꯡ ꯐꯔꯥꯡꯗ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯄꯨꯔꯥ ꯑꯣꯄꯣꯖꯤꯠ ꯌꯥꯝꯅ ꯏꯪ ꯇꯞꯆꯕ ꯑꯉꯥꯡ ꯍꯥꯏꯕ ꯌꯥꯝ ꯏꯟꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯖꯕꯗ ꯑꯗꯨꯅ ꯇꯥꯃꯣꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅꯁꯨ ꯍꯝꯕꯜ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯔꯒꯁꯨ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯍꯦꯄꯤ ꯐꯦꯃꯤꯂꯤꯅꯦ ꯇꯥꯃꯣꯒꯤ ꯏꯃꯨꯡꯁꯦ ꯑꯗꯣ ꯉꯁꯤ ꯇꯥꯃꯣꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯁꯟꯕꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅꯦ ꯑꯗꯣ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯒꯤ ꯆꯥꯎꯔꯥꯛꯄ ꯑꯝꯇꯪ ꯍꯥꯏꯐꯦꯠ ꯅꯝꯖꯔꯒ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯊꯦꯡꯅꯔꯁꯦ